अहानबदे हमने मरुइब अपडेट खरा थमजगे उखरुम गिलिटान पुलिस स्टेशन कोनबे एरिया सिंगदा नौना थोरकलिब इरांग असिगी मनुंग सन्ना ngarangdagi thiba khangtana lerakhiba kuki phurupki miyoi ani ngasi Mapitel Hill Range tagi asi baksang oina fangkre hairiba miyoi ani kanana kari maramki halambano haiba adu haujik phawbugi oina chapsana khangba ngamdri haujik ngahki mamangda litan Mongkot Chepu da kuki sing SP Ukrul Scott ki Gari Thugaikhre hairi Ukrul lambi su kuki sing na Sangkai area da thingkre haina ai single hairi ba US ki President Donald Trump Britain amadi Israel gi aronba game gi lang da thukre hai single hairi ba US ki President Donald Trump Britain amadi Israel gi aronba game gi lang da thukre haina expert sing na phongduragli report asigi matung ina Iran gi Supreme Leader Ayatollah Khamenei hat khaba matung da Israel gi oina di haujik nongthaki lambi hangdoktuna air service pangthokpa ukre Masina takpadi Israel gi oina thamkiba plan sing mai pakre haina lawba yai adumakpo haujik lan loibam makti natri panbe yabadi America gi oina Israel amadi Britain hariba laiba ani asi manaw nupa sing ni haina lawduna lakhibani adubu Britain na US ki President Donald Trump na haijakiba wafam di yakhidabani haibadi Iran gi lan horakpa matamda Donald Trump na Britain gi airways sizinaduna Iran da landabada mateng pangu hairubada Britain na wafam adu yakhidabani ningsingba yabadi ani suba malem gi lan da su Britain na America gi mateng yamna chawna pangduna lakhibani adubu handak Britain na ahanba oina America da mateng panglakhidabani haina su phongdurakli Iran gi lan marakta malem gi mafam amada hekta landaba ngamba US ki B-21 bomber plane puthorakre Iran gi lan marakta malengi mafam amada hekta landaba ngamba US ki B-21 bomber plane puthorakpa ubada kari thoklagadabano haina mi painakre hairi America gi B-21 steel bomber plane asi lepa leitana paiduna malengi leibak amada hekta attack chathaba ngamba makhal gi yamna matik mai leiraba akiba fanglaba plane amani report asigi matungina America gi B-21 steel bomber plane asi Iran gi lan manungda ahanba oina nongthakta paina refueling tawbagi thawong chathabagi photo social media da viral oirakibani adubu bomber plane ase Iran gi landa sijinnaba puthorakpa oiramgadaba mande supnagi testing tawnabagi damak puthorakpa oiramgani haina expert singna phongdurakli China na America gi lan gi khulai singda khwaidagi aki tujungba fawba khulai ase B-21 steel bomber plane asini plane asi malengi laiba amatagi radar na track tawba ngamdaba makhal gi yamna advanced oiraba plane amani di war zone gi report amagi matungina B-21 steel bomber plane asigi masa khaktagi asang basi foot chamaga yangkhiga mangarom sangi masina plane asi kaya yamna chawrumgani haiba aduma khangba yare China na plane asi yamna kiribagi maramdi makhoina thamliba air defense system singna B-21 track toba ngamloidaw asini hairi Serbia gi fighter jet ta China gi CM-400 missile yauramba urakpadagi Putin nungsa thikre Ukraine gi lan gi achouba chaitheng fangliba chaira asida Serbia gi fighter jet MiG-29 da China gi matik mai leiraba CM-400 AKG missile yauramba urakpadagi Russia gi President Vladimir Putin nungsa thikre hairi Defense Express ki report asigi matungina numit kharani gi mamangda China gi matik mai leiraba CM-400 AKG missile adu Serbia gi fighter jet MiG-29 da haftuna paibagi photo ama urakibani hairiba China gi missile asi Kangfal amadi samudra gi lamsingda target tawba kamba makhal gi matik mai leiraba missile amani missile asi Russia gi matik mai leiri hariba air defense system S-400 nasu kapthaba ngamdaba makhal gi missile amani maram aduna matau karamna marup oriba leibak China gi missile adu Europe ki leibak ama oriba Serbia gi fighter jet singda yauram libano haina Russia gi President Vladimir Putin da yamna angakpa ma phawkibani hairi China nasu Iran da mateng panglamkre Chahi asigi haukiba February 19 dagi chatharakhiba US Israel amadi Iran gi lan asida China na lan hawdringai gi mamangdagi Iran da mateng panglamkre hairi report asigi matungina US na missile kapsinduna landaraklagani haibagi mangjauna ba pau China na Iran da piki China na makhoi gi space ta leiriba satellite singi mateng lauraga US gi military action singi matangda Iran da information pibani hairi Iran gi lan marakta asim munirna emergency fund pibinaba hairakpana lan yawgadawribra hangnarakre US Israel amadi Iran ga lan soknariba chairak asida Pakistan gi CDF asim munirna government da emergency fund pibinaba hairakhiba sina maram oiraga Iran gi lan asida America gi michangchang duna lan yawgadawribra haibigi wahang hangnarakre hairi Pakistan na America ga yamna nakna chatminariba asi urakpa amadi lan asida karigumba Pakistan na America gi michangda Landa mateng pangsilaklabadi afaba oiroi haina Iran gi maikaidagi Pakistan da warning tawkibasu laikre adobo expressing na phongdorokpagi matungina Iran gi lan asida US gi mateng tawduna Pakistan na lan yawsin bahaibasi Pakistan gi oinadi yamna sathina chawna amangata thokpa haibadu oigani maramdi Pakistan hariba laiba asi Iran ga yumthang nariba laibak amani lan asida Pakistan yawsilaklabadi hanadagi
sothaduna leiriba economy dasu sathina sokani hairi. China gi thongjil mayada Philippines na India gi supersonic cruise Brahmastra missile deploy tawsilakpadagi China gi luchingba kalak nikhrei. China gi thongjil mayada Philippines na Taiwan maya nakna India gi supersonic cruise Brahmastra missile deploy tawsilakpadagi China gi luchingba kalak niknakhrei. Naval News ki report asigi matungina Philippines na Taiwan maya nakna China gi mayokta India gi supersonic cruise Brahmastra missile deploy tawsinkhiba asina maram oiraga Philippines ki Marine Force ki oina strike tawbagi matik may amukka hengalakhrei. Philippines na India gi supersonic cruise Brahmastra missile deploy tawriba asi yamna mafam chaba ama oibana China na aki akhang poklakhibani. Panba yabadi India gi supersonic cruise Brahmastra missile malimgi khwaidagi matik may leiba missile singi manungda amani. Missile asi yeknaba laibak singi air defense system singna detect tawba ngamdaba pak sana amangata thogan bangamba makhalgi missile ni. Report asigi matungina Philippines na Taiwan mayada India gi supersonic cruise Brahmastra missile deploy tawriba si South China Sea da China na tawningbata tawduna thabak chathariba si control tawba ngamnabagi pandamda chatharakiba lalong amani hairi. Philippines ki oina India gi supersonic cruise Brahmastra missile deploy tawkhiba sina maram oiraga South China Sea da mapung oina China gi deploy tawduna lairiba lan gi jahasingna yamna laina target tawduna thugaiba ngamlagani. Philippines ki defense expert singna phongdorakpagi matung ina India gi supersonic cruise Brahmastra missile asi Philippines ki mafam kayada deploy tawduna thamlagani. Loinana Philippines na India dagi athuba matamgi manungda supersonic cruise Brahmastra missile tongan-tonganba missile makhalsingsu leiduna deploy tawnaba honaragani haina su phongdorakli. India tamna lakliba Thailand gi Muri Nari kauba cargo ship amada rocket kapsilaktuna landarakre Iran gi landa US gi lanmi 190 hena sokre. India tamna lakliba Thailand gi Muri Nari kauba cargo ship amada rocket kapsilaktuna landarakre hojik chathariba Iran gi landa US gi lanmi 190 hena sokre haidi. Report asigi matungina India tamna lakhiba Thailand gi Muri Nari kauba cargo ship adu Iran amadi Oman leiba anigi marakta leiriba Strait of Hormuz hariba samudra gi Achouba lambi lanthoklingai tanjada ikhang khangaudana rocket ama paisilaktuna tasilakpadagi cargo ship adu mai chaktuna amangata thokibani. Cargo ship adugi crew member kunlom rescue tawba ngamkhre adubu crew member ahum amadi hojiksu adumak cargo ship aduda leiri hari. Jahaz tracking website ki report ki matung ina rocket na attack tawrakraba India gi Gujarat state tamna lakhiba Thailand gi cargo ship adu chawrangna ton 10,000 hena lumba meter 169 hena sangba chawba ship amani. Royal Thai Navy gi maikaidagi phongdorakhibada hojik faubagi oina cargo ship aduda rocket kapsilakhiba du karamba leibakna chatharakhibano haiba khangba ngamdri adubu khangdoknaba yamna kanna honari. Panba yabadi US Israel amadi Iran ga soknariba lan asina maram oiraga Malemgi khwaidagi maru oiba haibadi thau puthok pusin tawbada tangai fadana sijanariba Strait of Hormuz hariba samudragi Achouba lambi asida malemgi laibak ayambana cargo shipta thau puduna chatpa samudragi lambi amani. Iran gi lan asina maram oiraga Strait of Hormuz ki lambi Iran na thingjinkibaga loinana lambi asi fauduna chatpa shipsingda landagani haina phongdokhibasu leikhi. Adumakpu India tamna lakliba Thailand gi cargo ship aduda karamba laibakna landarakhibano haibadudi hojikmaki oinadi chapchana khangba ngamdri. Nakal amaromda US Israel amadi Iran ga soknariba lan asida Iran gi supreme leader oiraba Mostaba Khamenei aso apan nangkhre haina phongdorakliba wafam adu aranbani haina Iran gi president gi machanupa na sengdorakre hokhiba pung 12 gi manungda Iran na Israel da lepa leitana pung 3 chumna misal kapsenduna landakre hairi. Lan asida Iran gi attack ta Israel da miyoi 12 sikre 2,000 henbana chauna aso apan nangkhre loinana Iran gi oinasu lan asida punna miyoi 1,200 lom sikre kaya amana so apan nangkhre hairi. Puba samudra gi lambi Strait of Hormuz tam mines bom gi lang thaklamba Iran gi jahaz Thugaikhre. Thau puba samudra gi lambi Strait of Hormuz tam mines bom gi lang thaklamba Iran gi jahaz Thugaikhre haina America na claim tawrakre. Strait of Hormuz hariba Oman abadi Iran gi marakta leiriba samudra gi Achouba lambi asida malemgi thau puba jahaz saruk chamagi manungda mangadi tangai fadan lambi asida fauduna chatli. US ki secret agents singna phongdorakpagi matungina Iran na Strait of Hormuz asida lan hek hokhibadagi mines bom gi lang thakpagi thabak tawduna lakhibani. Samudra gi lambi ama oiriba Strait of Hormuz asi Iran na thingjinkhrabasu marakta jahaz kharadi adumak fauduna chatnari adubu Iran na lambi asi mapung phana thingjinaba honarakhibani. Kariguma thau puthok pusin tawbada tangai fadana sijanariba Strait of Hormuz samudra gi lambi asi Iran na thingjinkrabadi malemgi leibak kayada thau gi awaba amuke hena mayoknarakani. Iran gi Islamic Revolutionary Guard Corps da
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯚꯤꯒ ꯄꯨꯟꯗꯨꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯁꯤꯡꯗ ꯃꯥꯏꯟꯁ ꯕꯣꯝꯒꯤ ꯂꯥꯡ ꯊꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯥꯏꯟꯁ ꯕꯣꯝꯒꯤ ꯂꯥꯡ ꯊꯥꯛꯄꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅꯁꯨ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯡ ꯊꯥꯛꯂꯤꯕ ꯅꯦꯚꯦꯜ ꯃꯥꯏꯟꯁ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯝꯕ ꯃꯈꯜꯒꯤ ꯕꯣꯝ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯖꯍꯥꯖ ꯑꯃꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯦꯚꯦꯜ ꯃꯥꯏꯟꯁ ꯑꯗꯨꯗ ꯊꯦꯡꯂꯨꯔꯕꯗꯤ ꯑꯀꯤꯕ ꯐꯪꯅ ꯄꯣꯈꯥꯏꯔꯛꯇꯨꯅ ꯖꯍꯥꯖ ꯑꯗꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯉꯝꯕ ꯃꯈꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯕꯣꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯥꯡ ꯊꯥꯛꯇꯨꯅ ꯊꯝꯂꯤꯕ ꯅꯦꯚꯦꯜ ꯃꯥꯏꯟꯁ ꯕꯣꯝ ꯑꯗꯨ ꯏꯔꯥꯟ ꯃꯁꯥꯃꯛꯅ ꯑꯗꯨꯃꯛ ꯁꯥꯖꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯅꯦꯚꯦꯜ ꯃꯥꯏꯟꯁ ꯕꯣꯝ ꯏꯔꯥꯟꯗ ꯆꯥꯎꯔꯥꯛꯅ ꯄꯨꯟꯅ 2,000 ꯗꯒꯤꯅ 5,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫